Bishnupur district shutdown Laothokkhre haukiba kumja lising ani ga kulhumdoi megi tarik ahum dagi kuki narco terrorist singna khanghodana haurakhiba irang aduda masagi lamda refugee oidaba landjen aduna relief camp sing da laidiba IDP sing asigi ration money manipur lengakna kakthatle haidiba kakpa yaroi karigumba makha tana ration money piragani haiba hayeng July gi tarik 19 gi nungthil fawgi manungda khanghalaktragadi hayeng numidang pung 3 tagi matam kaktana Bishnupur district shutdown torogani haina Laothokkhre Bishnupur district ki chingkong singya singa laidiba masagi mayumda hanjinduna resettle tawraba amadi tawdriba relief camp singda laidiba masing yamlaba IDP singna DC Bishnupur gi office ta thomjillaktuna DC Bishnupur puja elangwam IAS ka mahaki office chamber da laktuna wari sanaki loinana DC ga unaraga wari sanaruraba matungda IDP miyamna DC office ki gate mamangda IDP sing ration mani kakthat pa yaning dei IDP oina lehelu haiba kholau kaya su lauki IDP nupi amana paumi singa unaba amada hai manipur lenga nga IDP singi ration mani kakpa asi kakpi ganu haina taksinduna chatliba tha asiga haukiba tarik 19 da DC Bishnupur gi khuthangda memorandum ama pisin ki madugi paukum hangba lakpada DC Bishnupur na madu mahak na ngamde lenga na logadaba warep ni hairaki ration mani kakpa haibasi free movement yadriba matam sida supham nompham laitriba IDP singi charammet pani chakhau thadat pani IDP singi pukchak thadat pani maramasina lenga na ration mani kakpa gi warep hayeng nungthil fawbagi manungda handok gadi Bishnupur district shutdown tobagi warep lobani maduga masi emergency service ki oinadi consiloi haiki IDP nupa amanasu lengakna matam ama piduna ration money hekta kakthat pasi IDP sing chakhau thatpani yaning de haiba wafam sing fongtoki kana refugee oina chenna sairang duna leiringai matam asidai sida relief camp da leiriba resettle tawraga leigiba IDP sing hauji mafam ikang khangawdana akhoi ration money khangawdana government kakpira pasai akhoi IDP sing saram net pani masim mafam matam chade hauji IDP sing sina mai magi lilikem da hingdana laiba mihing resettle tawre haraga su hauji akhoi free movement haibadu kananta leiba nate matam matang asida government na IDP sing di yengbiriba miyeng karamba miyeng no akhoi Bishnupur district ki oina nahan 2026 ki July ki tang kunitoi da akhoi Bishnupur DC da akhoi ai base pisandana akhoi ni sam chani na ai base pisan birame akhoi IDP amo oina lanji loidriba phawbagi akhoi gi ration mani kakpi ganu haiba khongthang asida akhoi changjam jarakpani ngasi ju akhoi Bishnupur DC da akhoi changjarure akhoi nahan bijaramba kaino dugi memorandum dugi akhoi reply karino na hangba matamda ma reply du government na piga dabne aina piba ngamba nate hai aduna manipur government na akhoi IDP singi ration money kakpachi sungya ya janing de thawai sangya ma ya janing de akhoi gi pukcha kakpani akhoi si khro hariba sigumba thabak se manipur government na tawaning de karigino ada cingong cingya da lairiba akoina lanje ngakna lairingai matam achuwana sahi ani ahum henbaji aure ahum bada baji lai sigumba mayam jinna akoi IDP oina refugee oina lairiba matam sida akoi kadai denno akoi object sentok lambi laite akoi zero adani akoi object hingiba pochida achuwana hingaga lairingai matam hojik June July haibasi manipur prajamiyam khudna talaga suruga normal sajaba akhoidadi achuki matik waring ai matam asida manipur government na khangawdana IDP sing gi ration mani kakhibai si akhoi IDP sing gi pukcha kakpani akhoi gi siro haibani saram nelo haibani aduna maram orakanda akhoi gi ration mani lanje loidriba phawbadi manipur government amadi state government na IDP sing gi damatta ration mani ji bibiu natragadi akhoi hayeng 26 ki July ki tang kunipan sigi nungdang waram pung 3 tagi akhoi matam kaktana akhoi gi Bishnupur district ki oina akhoi kaino tawjaragani shutdown tawjaragani masidai sida manipur gi library ba NGO sing club maira paibi sing nasu akhoi IDP sing gi awaba si khanbiraga mayam nasu akhoi na tawjari ba Bishnupur district ki oina tawjari ba shutdown la sida mateng pangbiu haina itha thajadana matamama akoi de deal aina ma piban natana government na akoi je noi tarik su phaudagi tha su phaudagi noi gi laiba ration mani si ka ani
aduga sumai to lauthuani haibagi kariguma inform amta pidana aikoi bu hingna haiba tare hingna akoi je laiba irang jina maram morakanda aduki matik chaitheng phangakanda akoi je ngasi lelaga hingiba pungsi mahing jida aduki matik chaitheng amaka loinana aikoi da chaitheng ama pipi basidi akoi aduki matik idp moina nuai taba pen taba phongdok jari bo aduna hojik hairiba kaino sida hairiba mamang